Ngasidi aihak iral leizaba amasung ikaibagi wangmada takshinbagi matangda taksagani. Iral leizaba amasung ikaibagi wangmada takshinduna papta wakhal tawbagi mahutta dharma chenbada wakhal tawduna hingbagi matangda haizage nangi thoikiba lankiba amadi asonbada mitpham thambiganu. Nahaki mai pakpa nahaki chaukhatlakpada mitpham oina thambiu. Ngasi mafam asida leiriba mi khudingmak magi tonganba mafam amamamda ishwarna satminari. Aikoi khudingmak aikoigi khongset tongan mafamda lei. Nakoi kharadi mi kharadagi henna sangna satkadaba leiri. Maramdi makoina satkriba ado nakoi yaudri. Adubu nungaiba pau adu nangna khongsat aduda leiriba makhaidi ishwarna madubu singthanei. Maramdi mahakna halakpa matamda mitna kuppada aikoi pumnamak mahakki sakfamda sakhong hongani. Matthew mangagi nifunipan da Bible na hai mapung phaba oyu nangi shwargagi ipana mapung phaba oibagumna. Masi Greek ta artha karino haiba nangna khangdragadi yamna kiningai oigani. Aikhoina karamna ishwargumna mapung phaba oiba yagadawribano. Amplified Bible da aikoi yengminakisi maram asina nahak mapung phaba oigadabani. Mapung phaba haibagi arthadi ishwar ningbada wakhalda lamsatta mapung phagat tuna asaba gun amagi thak phawba yoba. Nahak ishwargagi ipasu mapung phabagumna ishwarna masama Kristada fongdokpi Jisuna haiki karigumba nangna ai urabadi nahakna ipabu urabani. Aduna mahakna aikhoigi khudamni mahaki lamsat asigi aikhoina oiba pamjaba ase mahaki mawong asini aikhoi tamgadaba ase. Adubu masi punsi chupa sanglagadaba khongset amani. Aduga mahakna aikhoibu lawba lakpa matam adudasu aikhoi madugi mapung phaba haiba adudi oiroi. Adubu masigidamak aikhoi thawai nungaitaba ningba kaibagi mathaudi tade. Aikhoina tawgadaba haibabu pakhon chatpa polna haikiba. Adugi matungda leihobasing kauthokhtuna Kristana thambiriba mangda leiriba afabasing aduda sangsilliba haiba aduni. Philippiya 3:10 yengsi masida ishwar thajakhraba khudingmakki khwaidagi maru oiba ama hairi aigi arepa pandam adudi mahakpu khangbani. Aina pambasing phangba natte adubu mahakpu khangbani. Mahakki matangda natte mahakpu khangbani. Ishwarna pamba ase mahakpu aikhoina nungshiba adubani. Mahakna tawkhiba adugi nungshiba adu natte. Aduna polna haiki aigi arepa pandam adudi mahakna sibadagi hingatpibagi pangal adu khangbani. Masi karigumba pambaina aina ahaibasingi maraktagi hingatpa phangjanabani. Pada 12 aina maram pumnamakta masi hana phangzare natraga mapung phare haibanate. Adubu aina taksinjai nakhoi kharadi haukiba punsida tawkiba asoiba khara aduda asum panduna yamna kuina leirakli. Aduna ngasi nahak palliba adudagi thoglaktragadi Jisuna sibiduna nangonda phanghanningliba tungi punsi ado mangzagadawri. Nakhoi karigumba amada palle adubu karino amana thugairaga madudagi thoglakningba phawbirabra. Panduna leiriba se ahanbada aikhoigi wakhal asini. Nangi wakhal ado pallagadi nangi pukningdusu palli. Nangi wakhal ado nauthok handragadi nangi punsi ado sukhong honglaroi. Aikhoigi wakhalgi matangda Bible na kari haibage haibase hanjin nainaba yamna maru oi. Nahakna asoiba aduda tonganba wakhalon ama ngasi leihaningi. Aikhoina haugatlaga asoiba tawse haibadi nate. Aikhoina soiba matamda harause haibasu nate. Adubu aikhoina khangadabadi Jisuna laktuna papki samasya ase loishinkre haiba asini. Papti sidri adubu aikhoi maduda sikre. Pap tawningdaba aikhoigi nauthoklaba saruk amalei. Nahakna pap tawnanaba thiriba oiragadi nahak ngasi mafam asida laklamloi. Nahakna seksinjaba aduna ishwarbu momon tawhalli. Aduna nangna oidaba adugidamak thawai nungaitabagi mahutta ngasi nangna phamungdagi haugatlaktuna ngasi mafam asida ishwargi wahai tananaba ishwar
ꯈꯨꯔꯨꯝꯅꯅꯕ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯐꯕꯁꯤꯡ ꯑꯗꯨꯗ ꯇꯛꯁꯤꯟꯗꯨꯅ ꯆꯪꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ? ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯆꯠꯇꯕ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯅꯪꯅ ꯑꯌꯨꯛꯇ ꯃꯤꯠ ꯍꯦꯛ ꯄꯥꯡꯕꯒ ꯅꯠꯇ꯭ꯔꯒ ꯄꯥꯡꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯪ ꯅꯠꯇꯦ, ꯅꯪ ꯑꯣꯏꯗ꯭ꯔꯦ, ꯅꯪ ꯌꯥꯗ꯭ꯔꯦ, ꯅꯪ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯍꯧꯒꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯝꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯣꯏ, ꯑꯩ ꯌꯥꯏ, ꯑꯩꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯆꯒꯦ꯫ ꯑꯩ ꯅꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯖꯒꯦ, ꯂꯥꯏ ꯐꯠꯇꯕꯗ ꯅꯪꯅ ꯀꯔꯝꯅ ꯍꯟꯗꯨꯅ ꯉꯥꯡꯒꯗꯒꯦ ꯍꯥꯏꯕ ꯑꯁꯦ ꯇꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯔꯨꯕ ꯑꯣꯏꯒꯅꯤ꯫ ꯅꯍꯥꯛ ꯍꯧꯅ ꯉꯥꯡꯊꯣꯛꯄ ꯌꯥꯏ, ꯆꯨꯝꯅ ꯐꯝꯃꯒ ꯃꯍꯥꯛꯀꯤ ꯑꯣꯏꯗꯕꯁꯤꯡ ꯑꯗꯣ ꯆꯪꯍꯜꯂꯒ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯃꯁꯦ ꯍꯥꯟꯅꯅ ꯐꯪꯂꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯇꯛꯁꯤꯟꯖꯩ꯫ ꯕꯥꯏꯕꯜꯅ ꯃꯁꯤꯁꯨ ꯍꯥꯏ, ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯋꯥꯔꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ, ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯦꯞꯄꯨ꯫ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯃ ꯏꯁ꯭ꯋꯔꯅ ꯎꯠꯂꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯃꯗꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ, ꯅꯪꯕꯨ ꯈꯟꯕꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯍꯥꯛ ꯅꯪꯒꯤ ꯑꯉꯥꯡꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯐꯅꯅꯕ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯃꯗꯨꯗ ꯃꯈꯣꯏꯅ ꯊꯥꯖꯩ ꯍꯥꯏꯅ ꯈꯟꯈꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕ ꯑꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯄꯥꯔꯇꯤ ꯆꯠꯍꯟꯗ꯭ꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯐꯅꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯛꯄꯤꯕ, ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯎꯍꯟꯕꯤꯕ ꯃꯇꯝꯗ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯕ ꯐꯪꯕꯒꯤ ꯍꯔꯥꯎꯖꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯤꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ, ꯃꯔꯝꯗꯤ ꯑꯩꯅ ꯈꯪꯗꯕ ꯑꯃꯠꯇ ꯑꯩꯅ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯌꯦꯡꯉꯨ, ꯃꯁꯤ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯅꯤ, ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯅꯪꯅ ꯎꯔꯛꯄ ꯃꯇꯝꯗ, ꯁꯦꯝꯗꯣꯛꯀꯗꯕ ꯃꯌꯥꯝ ꯎꯔꯛꯄ ꯃꯇꯝꯗ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯃꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕ, ꯅꯨꯡꯉꯥꯏꯍꯟꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯒꯦ? ꯑꯗꯨꯕꯨ ꯕꯥꯏꯕꯜꯅꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯎꯠꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯆꯨꯝꯊꯣꯛꯄꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯐꯅꯕ ꯑꯗꯨꯈꯛꯇꯒꯤꯅꯤ꯫ ꯃꯁꯤ ꯉꯁꯤ ꯅꯪꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗꯒꯤ ꯃꯦꯁꯦꯖꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯡꯗꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯦꯝꯗꯣꯛꯀꯗꯕ ꯑꯃ ꯎꯠꯄꯤꯔꯛꯄꯗ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯍꯥꯏꯔꯣꯏꯗꯕ ꯑꯃ ꯍꯥꯏꯈꯤꯕ, ꯇꯧꯔꯣꯏꯗꯕ ꯑꯃ ꯇꯧꯈꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯊꯣꯛꯄ ꯌꯥꯏ꯫ ꯅꯣꯡꯃ ꯆꯔꯆꯀꯤ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯃꯗ ꯑꯩꯅ ꯇꯥꯛꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯄꯥꯔꯥ ꯑꯗꯨꯒꯤ ꯑꯔꯣꯏꯕ CD ꯑꯗꯣ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯑꯅꯤ ꯈꯠꯅꯈꯤ꯫ ꯃꯈꯣꯏꯗ ꯏꯁ꯭ꯋꯔꯅ ꯑꯁꯣꯏꯕ ꯑꯗꯣ ꯈꯪꯍꯟꯕꯤꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯅꯪ ꯀꯔꯤ ꯐꯥꯎꯒꯗꯒꯦ ꯈꯜꯂꯨꯅꯤ? ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯃꯦꯁꯦꯖ ꯑꯃ ꯇꯥꯔꯦ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯒ ꯅꯨꯡꯁꯤꯕꯒꯤ ꯄꯥꯔꯥ ꯑꯗꯨꯒꯤ CD ꯑꯗꯣ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯠꯅꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯍꯣꯡꯗꯣꯛꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯊꯪꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯦꯝꯗꯣꯛꯀꯗꯕ, ꯍꯥꯏꯔꯣꯏꯗꯕ ꯍꯥꯏꯈꯤꯕ, ꯇꯧꯔꯣꯏꯗꯕ ꯇꯧꯈꯤꯕ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯈꯪꯍꯜꯂꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯪꯅ ꯍꯥꯏꯒꯗꯕ ꯑꯁꯦ, ꯏꯁ꯭ꯋꯔꯕꯨ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯒ ꯃꯔꯩ ꯁꯨꯛꯇꯧ ꯇꯧꯅꯔꯨꯅꯨ, ꯃꯗꯨ ꯀꯥꯟꯅꯗꯕꯅꯤ꯫ ꯏꯁ꯭ꯋꯔ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤ, ꯑꯩꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯗꯨꯗ ꯂꯩꯖꯗꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯣꯡꯗꯣꯛꯀꯗꯕ ꯅꯍꯥꯛꯅ ꯎꯠꯄꯤꯕ ꯑꯃꯗꯤ ꯑꯩꯕꯨ ꯁꯦꯟꯅꯕꯤꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯍꯔꯥꯎꯖꯩ꯫ ꯅꯈꯣꯏ ꯈꯔꯕꯨꯗꯤ ꯍꯔꯥꯎꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯔꯥꯎꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯌꯧꯅꯗꯤ ꯍꯔꯥꯎꯗ꯭ꯔꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯦꯝꯗꯣꯛꯀꯗꯕ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯌꯥꯗ ꯈꯦꯠꯅꯕ ꯄꯨꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯉꯁꯤ ꯆꯍꯤ ꯀꯌꯥ ꯀꯥꯟꯅꯗꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯍꯤꯡꯂꯛꯈꯤ, ꯑꯗꯨꯒ ꯑꯩꯅ ꯃꯗꯣ ꯇꯧꯋꯤ ꯍꯥꯏꯕ
ꯐꯥꯎꯕ ꯈꯪꯖꯈꯤꯗꯦ, ꯃꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯍꯟꯗꯦ ꯍꯥꯏꯕꯁꯨ ꯈꯪꯖꯈꯤꯗꯦ꯫ ꯑꯩ ꯈꯛꯇꯒꯤ ꯈꯟꯈꯤ꯫ ꯑꯩꯅ ꯀꯅꯥꯅꯣ ꯑꯃ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯑꯩ ꯈꯪꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯅ ꯇꯨꯀꯠꯆꯈꯤ꯫ ꯑꯩꯅ ꯃꯗꯨ ꯄꯥꯝꯈꯤꯗꯦ꯫ ꯃꯗꯨ ꯑꯩꯅ ꯍꯔꯥꯎꯖꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯗු ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯪꯅ ꯑꯆꯨꯝꯕ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯄ, ꯑꯔꯥꯟꯕ ꯇꯧꯅꯤꯡꯗꯕ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯍꯔꯥꯎꯖꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯍꯣꯡꯍꯟꯕꯤꯔꯤꯕꯅꯤ꯫ ꯃꯗꯨ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ꯫ ꯄꯗ 13 ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯑꯩꯅ ꯃꯗꯨ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯖꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯕ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯑꯩꯅ ꯇꯨꯡꯗ ꯂꯩꯍꯧꯕ ꯑꯗꯣ ꯀꯥꯎꯊꯣꯛꯂꯒ ꯃꯥꯡꯗ ꯂꯩꯕ ꯑꯗꯨ ꯇꯥꯟꯖꯩ꯫ ꯄꯗ 13 ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯏꯁ꯭ꯋꯔꯅ ꯃꯊꯛꯂꯣꯝꯗ ꯀꯧꯕꯤꯕꯒꯤ ꯃꯅꯥ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯄꯟꯊꯨꯡꯐꯝꯂꯣꯝꯗ ꯆꯦꯟꯖꯔꯤ꯫ ꯑꯩꯈꯣꯏ ꯈꯔꯒ ꯄꯥꯊꯃꯤꯟꯅꯈꯤꯁꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯔꯕ ꯃꯈꯩꯅ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯊꯝꯁꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯐꯔꯦ, ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯑꯗꯣ ꯇꯧꯅꯤꯡꯏ, ꯏꯁ꯭ꯋꯔꯒꯨꯝꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯅꯤꯡꯏ, ꯃꯗꯨ ꯌꯧꯅꯅꯕ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯩ꯫ ꯑꯩꯅ ꯇꯨꯡꯗ ꯂꯩꯍꯧꯕꯁꯤꯡ ꯑꯗꯣ ꯊꯝꯂꯝꯂꯒ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩ ꯏꯔꯥꯜ ꯂꯩꯖꯕ, ꯏꯔꯥꯜ ꯁꯤꯖꯕ, ꯏꯀꯥꯏꯕ, ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯐꯥꯖꯤꯜꯍꯜꯂꯔꯣꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯪꯊꯕ ꯍꯨꯔꯥꯜꯍꯜꯂꯔꯣꯏ꯫ ꯑꯩꯒꯤ ꯍꯔꯥꯎꯕ, ꯑꯩꯒꯤ ꯏꯆꯪ ꯊꯧꯕ, ꯈ꯭ꯔꯤꯁꯇꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯦ ꯃꯗꯨꯅ ꯍꯨꯔꯥꯜꯍꯜꯂꯔꯣꯏ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯗꯨ ꯇꯧꯔꯔꯣꯏ꯫ ꯑꯩ ꯆꯥꯎꯈꯠꯂꯒꯅꯤ, ꯕꯥꯏꯕꯜꯗ ꯆꯞ ꯆꯥꯅ ꯊꯥꯖꯗꯨꯅ ꯑꯩ ꯇꯧꯔꯒꯅꯤ꯫ ꯑꯩꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯄꯨꯛꯅꯤꯡ ꯍꯣꯡꯒꯅꯤ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯁꯦꯝꯗꯣꯛꯄꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯀꯣꯛꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯃꯇꯝꯗ, ꯑꯩꯈꯣꯏꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯥꯛꯄꯤꯕ ꯑꯁꯦ ꯀꯌꯥꯗ ꯑꯉꯛꯄꯅꯣ! ꯀꯔꯤꯒꯤꯅꯣ ꯃꯁꯦ? ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯉꯥꯛꯄꯤꯅꯤꯡꯉꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯉꯥꯛꯄꯤꯔꯒꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯁꯤ ꯎꯖꯕ ꯃꯇꯝꯗ ꯃꯁꯤꯅ ꯑꯩꯒꯤ ꯃꯤꯠ ꯄꯥꯡꯍꯟꯈꯤ, ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯂꯩꯖꯕꯒꯤ ꯑꯁꯣꯏꯕ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯍꯥꯛ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈꯤ꯫ ꯂꯥꯟꯅ ꯇꯧꯕꯤꯔꯕ ꯑꯉꯥꯡ ꯑꯃ ꯍꯦꯛꯇ ꯃꯗꯨ ꯇꯧꯕꯤꯔꯤꯕ ꯃꯈꯣꯏꯗ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯈꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯣꯏꯔꯕꯒꯦ? ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯕ ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯀꯣꯛꯇ ꯆꯍꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯅ ꯃꯔꯥ ꯇꯥꯊꯈꯤꯗꯨꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯑꯣꯏꯍꯜꯂꯛꯈꯤ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯥꯝꯖꯈꯤꯗꯦ꯫ ꯑꯩꯅ ꯑꯣꯏꯔꯤꯕ ꯑꯗꯣ ꯑꯩ ꯄꯥꯝꯖꯈꯤꯗꯦ꯫ ꯅꯪꯅ ꯇꯧꯕ ꯑꯗꯣ ꯄꯥꯝꯖꯗꯕꯒ, ꯅꯪꯅ ꯑꯣꯏꯔꯤꯕ ꯑꯗꯣ ꯄꯥꯝꯖꯗꯕꯒ, ꯑꯅꯤ ꯑꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯁꯤ ꯑꯩꯅ ꯈꯔꯒ ꯍꯦꯟꯅ ꯍꯟꯅ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯁꯦ ꯅꯍꯥꯛ ꯈꯪꯒꯅꯤ꯫ ꯅꯪꯅ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯖꯗꯕ ꯑꯁꯤꯅ ꯑꯃꯅꯤ꯫ ꯃꯁꯤ ꯑꯇꯩꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯄꯨꯟꯁꯤꯗ ꯈꯔ ꯂꯩꯖꯔꯤ꯫ ꯑꯩ ꯈꯔ ꯉꯥꯏꯉꯝꯗꯦ, ꯆꯤꯟ ꯐꯥꯖꯤꯟꯖꯕ ꯑꯃꯗꯤ ꯑꯇꯩ ꯈꯔ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯗꯨꯝ ꯄꯥꯝꯖꯩ꯫ ꯑꯩꯅ ꯑꯄꯪꯕ ꯈꯔ ꯇꯧꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯉꯝꯃꯤ꯫ ꯏꯁꯥꯒꯤꯇ ꯈꯜꯂꯒ, ꯏꯁꯥꯒꯤꯇ ꯌꯦꯡꯂꯒ ꯃꯗꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁ꯭ꯋꯔ ꯃꯁꯥꯃꯛꯅ ꯃꯁꯥꯒꯤ ꯈꯨꯠꯅ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯄꯥꯟꯗꯝ ꯂꯩꯅ ꯁꯦꯝꯕꯤꯈꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯈꯨꯠꯁꯦꯝ ꯑꯁꯤꯕꯨ ꯊꯧꯑꯣꯏꯔꯣꯏꯗꯧꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ? ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁ꯭ꯋꯔꯅ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯒꯨꯝꯕꯅꯤ꯫ ꯅꯪꯅ ꯁꯦꯝꯈꯤꯕ ꯑꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯃꯗꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯔ
ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯂꯩ, ꯃꯗꯨ ꯐꯠꯇꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯑꯅꯤ ꯑꯁꯦ ꯈꯥꯏꯗꯣꯛꯅꯕ ꯅꯍꯥꯛ ꯇꯝꯒꯗꯕꯅꯤ꯫ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ꯫ ꯃꯌꯥꯝ ꯇꯥꯕꯤꯌꯨ, ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯦ ꯅꯪꯅ ꯈꯪꯖꯗ꯭ꯔꯒꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯑꯗꯣ ꯅꯪꯅ ꯐꯖꯅ ꯊꯦꯡꯅꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ? ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ? ꯅꯍꯥꯛꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ? ꯃꯍꯥꯛꯅ ꯅꯪꯒꯤ ꯏꯆꯪ ꯊꯧꯕ ꯂꯩ꯫ ꯅꯍꯥꯛ ꯃꯉꯣꯟꯗ ꯅꯧꯅ ꯄꯣꯛꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯑꯅꯧꯕ ꯃꯆꯠ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯑꯁꯦ ꯈꯪꯗ꯭ꯔꯒꯗꯤ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯒꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯣ ꯅꯍꯥꯛ ꯐꯖꯅ ꯊꯦꯡꯅꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯅꯣ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯤꯕ ꯍꯥꯏꯕ ꯑꯁꯦ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯠꯀꯨꯞ ꯑꯗꯨꯗ, ꯅꯠꯇ꯭ꯔꯒ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯉꯣꯟꯗ ꯅꯔꯥꯜ ꯁꯤꯔꯛꯄꯗ ꯅꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯅꯔꯥꯜ ꯂꯩꯖꯕ, ꯏꯀꯥꯏꯖꯕ, ꯅꯔꯥꯜ ꯊꯩꯖꯤꯟꯕ ꯑꯁꯤ ꯑꯣꯏꯒꯅꯤ꯫ ꯑꯩ ꯑꯐꯕ ꯑꯣꯏꯗ꯭ꯔꯦ, ꯑꯩ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯦ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯏ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯍꯧꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯩ, ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯁꯨꯛꯈꯪ ꯈꯪꯖꯗꯦ꯫ ꯃꯁꯤ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯅꯤ꯫ ꯃꯈꯣꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯅꯤꯡꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯃꯈꯣꯏ ꯑꯁꯦ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯦ ꯇꯥꯛꯄꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯒꯨꯝꯅ, ꯃꯆꯦꯒꯨꯝꯅ, ꯌꯨꯝꯊꯪꯅꯕꯒꯤ ꯖꯣꯅꯤꯒꯨꯝꯅ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕ ꯑꯁꯦ ꯇꯥꯛꯄꯤꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥ ꯑꯃꯠꯇ ꯑꯇꯣꯞꯄ ꯃꯆꯤꯟ ꯃꯅꯥꯎꯒ ꯆꯥꯡꯗꯝꯅꯒꯅꯨ꯫ ꯅꯪꯕꯨ ꯖꯣꯅꯤꯗꯧꯅ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯐꯔꯦꯅꯦ, ꯅꯪꯗꯤ ꯃꯤ ꯑꯇꯩꯗꯧꯅ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯅ ꯑꯉꯝꯕꯁꯤꯡ ꯇꯧꯏ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯕꯤꯕ ꯑꯗꯣ ꯄꯥꯝꯖꯩ, ꯑꯗꯨꯒ ꯃꯅꯤꯡ ꯈꯔ ꯇꯝꯖꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯌꯥꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯁꯦ ꯅꯪꯅ ꯅꯪꯒꯨꯝ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯒꯗꯤ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯕꯨ ꯄꯦꯟꯅꯅꯕ ꯇꯧꯕ, ꯍꯦꯟꯖꯤꯟꯅ ꯁꯦꯟꯅꯕ, ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯇ ꯌꯥꯎꯅꯤꯡꯉꯤ, ꯃꯗꯣ ꯐꯠꯇꯕ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯇꯥꯔꯕ ꯐꯥꯎꯕꯗ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯊꯟꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯄꯥꯝꯖꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯩ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ, ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯑꯃ, ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯔꯨꯝꯕ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯋꯥꯔꯤ ꯌꯥꯝꯅ ꯐꯣꯡꯅ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯑꯩꯅ, ꯅꯪ ꯅꯁꯥ ꯂꯨꯝꯕ ꯍꯦꯟꯒꯠꯂꯛꯄ ꯑꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ, ꯑꯩ ꯍꯛꯆꯥꯡ ꯂꯨꯝꯕꯁꯤꯕꯨꯗꯤ ꯄꯥꯝꯗꯦ, ꯑꯩ ꯍꯦꯟꯅ ꯐꯖꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯃꯌꯦꯡ ꯇꯥꯔꯦ꯫ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯗꯣ ꯃꯉꯣꯟꯗ ꯄꯤ, ꯃꯥꯅꯁꯨ ꯃꯗꯨ ꯄꯥꯝꯃꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯐꯝꯅ ꯃꯅꯨꯡꯒꯤ ꯃꯁꯛ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯗꯦ꯫ ꯐꯔꯤ ꯍꯥꯏꯕ ꯇꯥꯛꯅꯅꯕ ꯍꯣꯠꯅꯩ꯫ ꯅꯪꯒꯤ ꯃꯤꯡ ꯊꯣꯡꯗ ꯊꯥꯕ ꯑꯣꯐꯤꯁ ꯑꯃꯗ ꯅꯪ ꯊꯕꯛ ꯇꯧꯔꯕ, ꯅꯪꯒꯤ ꯃꯤꯡ ꯅꯞꯄꯒ ꯇꯦꯕꯜꯗ ꯂꯩꯔꯕ, ꯅꯪꯒꯤ ꯗꯤꯒ꯭ꯔꯤ 4-5ꯒ ꯄꯥꯏꯔꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯌꯥꯔꯦ, ꯐꯔꯦ ꯍꯥꯏꯅ ꯈꯟꯅꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯃꯃꯜ ꯂꯦꯞꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ, ꯅꯍꯥꯛ ꯏꯁ꯭ꯋꯔꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯦ ꯈꯪꯂꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯅꯍꯥꯛ ꯁꯣꯏꯗꯅ ꯉꯛꯀꯅꯤ꯫ ꯌꯥꯒ ꯀꯥꯕ ꯃꯈꯩ ꯉꯛꯂꯒ ꯂꯩꯗꯣꯏꯖꯥꯠꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯊꯋꯥꯏꯗ ꯃꯄꯨꯡ ꯐꯥꯔꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯂꯩꯁꯅꯨ꯫ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯒꯠꯇꯨꯅ
ꯑꯩꯅ ꯉꯝꯕ ꯃꯈꯩ ꯇꯧꯒꯅꯤ꯫ ꯑꯩ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯅ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯃꯗꯨ ꯁꯣꯏꯕꯗꯒꯤ ꯇꯥꯈꯤꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯦ ꯅꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛ ꯏꯁ꯭ꯋꯔꯕꯨ ꯍꯦꯟꯅ ꯈꯪꯅꯤꯡꯒꯅꯤ, ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔ ꯈꯪꯕ ꯑꯣꯏꯔꯒꯅ ꯅꯍꯥꯛꯅ ꯍꯣꯡꯗꯣꯛꯅꯤꯡꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯂꯣꯏꯅ ꯊꯤꯗꯨꯅ ꯅꯁꯥ ꯅꯇꯣꯝꯇ ꯑꯋꯥꯕ ꯄꯤꯕ ꯑꯗꯣ ꯇꯣꯛꯄꯤꯌꯨ꯫ ꯅꯍꯥꯛꯁꯦ ꯏꯁ꯭ꯋꯔꯗ ꯑꯉꯛꯄ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯐꯪꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩ ꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯍꯣꯡꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯁꯨꯝ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯩꯔꯒꯗꯤ ꯅꯍꯥꯛ ꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯉꯔꯥꯡꯒꯤ ꯁꯣꯏꯈꯤꯕ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯔꯒꯗꯤ ꯅꯪ ꯉꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯑꯃꯠꯇ ꯉꯝꯂꯔꯣꯏ꯫ ꯉꯁꯤ ꯀꯥ ꯑꯁꯤꯗ ꯃꯁꯤ ꯈꯪꯕ ꯀꯅꯥꯒꯨꯝꯕꯒ ꯌꯥꯎꯕꯤꯔꯕ꯭ꯔꯣ? ꯑꯃꯍꯦꯛꯇ? ꯃꯤꯁꯤꯡ ꯑꯁꯦ ꯃꯔꯥꯜ ꯂꯩꯖꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯑꯩ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩ ꯑꯣꯏꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩ ꯃꯤꯅꯤꯠ 5 ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ, ꯑꯗꯨꯕꯨ 10 ꯇꯧꯔꯝꯒꯗꯕꯅꯤ꯫ ꯑꯩ ꯕꯥꯏꯕꯜ ꯄꯟꯗꯨꯞ ꯑꯃ ꯄꯥꯈꯤ, ꯑꯗꯨꯕꯨ 6 ꯄꯥꯔꯝꯒꯗꯕꯅꯤ꯫ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯥꯏꯕꯜ ꯄꯥꯏ, ꯑꯗꯨꯕꯨ ꯑꯩ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯦ꯫ ꯑꯩ ꯑꯐꯕ ꯄꯥꯎ ꯑꯁꯦ ꯆꯍꯤ 32 ꯉꯥꯡꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯤꯛꯀꯤ ꯃꯃꯥꯡꯗ ꯌꯥꯎꯔꯤꯕ ꯏꯟꯗꯦꯛꯁ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯊꯤꯅꯅꯕ ꯌꯦꯡꯕ ꯇꯥꯟꯖꯥ ꯑꯗꯨꯝ ꯌꯥꯎꯔꯤ꯫ ꯃꯗꯨꯗ ꯅꯍꯥꯛ ꯀꯔꯤ ꯈꯜꯂꯤ? ꯑꯩꯅ ꯃꯁꯦ ꯍꯥꯏꯗꯣꯛꯄꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯑꯩꯅ ꯈꯪꯒꯗꯕ ꯑꯗꯣ ꯀꯔꯤꯅꯣ? ꯃꯗꯨ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤ, ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯂꯒ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ ꯀꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯈꯔ ꯅꯣꯛꯅꯤꯡꯂꯕꯗꯤ ꯃꯗꯨꯅ ꯅꯉꯣꯟꯗ ꯎꯠꯂꯤꯕ ꯑꯁꯦ ꯏꯁ꯭ꯋꯔꯅ ꯑꯀꯥꯏꯕ ꯆꯐꯨꯁꯤꯡ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛ ꯑꯔꯤꯕ ꯑꯀꯥꯏꯕ ꯆꯐꯨ ꯖꯣꯏꯁ ꯑꯗꯣ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ꯫ ꯅꯍꯥꯛꯅ ꯊꯋꯥꯏꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯛꯂꯒꯗꯤ ꯄꯥꯞ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯀꯣꯛꯄꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯋꯥꯈꯜꯂꯣꯟ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯄꯥꯞ ꯈꯪꯖꯕ ꯇꯥꯏ, ꯏꯁ꯭ꯋꯔꯗ ꯅꯪꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯇꯥꯏ, ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ 6 ꯅꯔꯥꯜ ꯂꯩꯖꯔꯒ ꯂꯦꯟꯗꯕ ꯇꯥꯏ꯫ ꯅꯔꯥꯜ ꯂꯩꯖꯕ ꯍꯥꯏꯕ ꯑꯁꯦ ꯑꯁꯤꯕ ꯊꯕꯛꯅꯤ꯫ ꯍꯤꯕ꯭ꯔꯨ 5ꯗ ꯌꯦꯡꯁꯤ, ꯄꯗ 12ꯗ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄꯕꯨ ꯇꯥꯛꯄꯤꯐꯝ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯀꯨꯏꯅ ꯂꯩꯔꯕ ꯑꯗꯨꯗ ꯂꯩꯔꯛꯄꯗꯒꯤ ꯃꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯁꯥꯡꯅ ꯆꯠꯐꯝ ꯊꯣꯛꯄ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯔꯕꯒꯦ? ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯝꯒꯅꯤ, ꯃꯤꯅꯤꯠ ꯑꯃꯠꯇ ꯉꯥꯏꯕꯤꯈꯣ, ꯅꯪꯅ ꯍꯧꯖꯤꯛꯇ ꯏꯔꯥꯜ ꯂꯩꯖꯗꯅꯕ ꯍꯥꯏꯈꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯕꯨ ꯏꯔꯥꯜ ꯑꯃꯨꯛ ꯂꯩꯍꯜꯂꯦ꯫ ꯅꯠꯇꯦ, ꯃꯗꯨꯅꯤ ꯁꯣꯏꯔꯤꯕ ꯑꯁꯤ꯫ ꯑꯩꯅ ꯃꯗꯨ ꯍꯥꯏꯕꯒꯤ ꯅꯪꯉꯣꯟꯗ ꯅꯔꯥꯜ ꯂꯩꯖꯕ ꯐꯥꯎꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯃꯗꯨ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯀꯔꯤꯅꯣ ꯑꯃ ꯋꯥꯠꯄꯒꯤꯅꯤ꯫ ꯅꯪ ꯅꯔꯥꯜ ꯂꯩ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯊꯥꯖꯕꯤꯌꯨ, ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯣ ꯈꯪꯕꯤꯌꯨ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕ ꯑꯁꯦ ꯈꯪꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯗꯨꯗꯤ ꯏꯔꯥꯜ ꯂꯩ ꯍꯥꯏꯅ ꯈꯟꯕ ꯑꯁꯤꯁꯨ ꯑꯁꯤꯕꯒꯤ ꯊꯕꯛꯅꯤ꯫ ꯃꯁꯤꯅ ꯅꯪꯕꯨ ꯑꯗꯨꯝ ꯃꯔꯥꯜ ꯁꯤꯖꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯂꯩꯕ ꯑꯔꯥꯟꯕ ꯑꯃ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯗꯦꯂꯤ ꯗꯤꯚꯣꯁꯅꯦꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯖꯒꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯊꯝꯖꯒꯦ꯫ ꯑꯅꯧꯕ ꯗꯤꯚꯣꯁꯅꯦꯜ ꯑꯃ ꯐꯪꯕꯤꯔꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟꯗ ꯕꯥꯏꯕꯜ ꯑꯦꯞ ꯑꯣꯏꯅ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯌꯨ ꯚꯔꯖꯟ ꯐꯪꯕꯤꯔꯒꯅꯤ꯫ ꯄ꯭ꯔꯣꯃꯤꯁꯦꯁ ꯐꯣꯔ ꯌꯣꯔ ꯑꯦꯚ꯭ꯔꯤꯗꯦ ꯂꯥꯏꯐ ꯀꯧꯕ ꯑꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯌꯥꯝꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯖꯔꯤ, ꯅꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯅ꯫
Joyce Meyer Ministry haibasi mahakpu akhoi mi miyamna thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakajri mahakna akhoi ngonda tawbiriba thakajri ngai haifam leite